Manipur Manungda Manipur THABADA ATHINGBA THAMBAGI MEEYAM AMADI CSO Shingna AKANBA KHONGJANG CHANGSHILLINGEI CHEIRAK ASIDA BJP ki MLA Shingna Leingak Shemba Romda Mai Onshinduna Leiriba Asi Laibak Thibani HAINA KHUNDRAKPAM AC ki MLA TH Lokeshwar na PHONGDORAKLI Wafam Asi Gold Star Club Yumnam Kuno Awang Lekai na Sinduna KHUNDRAKPAM Assembly Constituency ki Manung Leiriba Yumnam Kuno Awang Lekai Sansen Bomda Nauna Saba Mini Community Hall Ma Sangabagi Thoramda MLA Lokeshwar na PHONGDORAKLI MLA Local Area Development Fund ki Sentang Makada Saba Mini Community Hall Sangabagi Thoramadada MLA Lokeshwar na Makata na Hai Ngasi Sangariba Community Hall Asi Miyamgi Apamba Matung Ina Mayam na Tanaraga MLA Local Area Development Fund ki Sentang Makada Saba ni Miyam da Community Hall Macha Ama Khutsinatna Mayam gi mating pang bangamba asi aduki matik nungai pa pawi ACSC ki manungda leiriba gram panchayat khudingmak na miyam gi thabak thoram sing paikhatpada kanglun chumna amadi miyam ka tathok tawsin tawnaraga paikhatpa yamna mathok tai center na rural development ke damal thadarakliba senfam sing asi mapam chana siznaduna masak thokpa GP amamam oinaba hotnaba ki tangai fadaba silei hojik manipur na nongmanongmagi sontarakliba asi system amagi makhada kanglun chumna thabak Bagini, Lamdam Asida Ngasi, Ichang Mayok Nitiba Asi, Lamdam Asi Maru Baturel Singi, Torban Ningtina, Semjin Tabagini, Miyam gi chawkhat thorang paikat pada ningtina plan tawdana ngai hak ki yani yana bamungda thabak tawbana khudong chada bakia asi mayuk nabani turel torban sing retaining wall tawbada engineer amati lena basing punna field da chatlaga ningtina yengsilapa matung checksina thabak tawgada adu Tawkhidrabani na ngasiri lamdam asigi ayamba mapamda ichaw mayuk nadna miyam kham thengna awapa mayuk nabani Ichaw mayok na raba matungda mateng pangani haina thorapagi mahut ichaw thoktrangayda paikat piyaba thabak thoram sing matam chana amati cheksina thabak tawhobuna achumba khongthang oigani haina mahakna phongdokhi mahakna makata na hai ngasi Manipur da chalairiba president's rule asi center da Leingak pairiba BJP na pirakpa instruction matung inani haukiba me kunda paumi singna MST gi bus tongnaga sirali festival gi paulo bachatda Mahar regiment ki personal singna Manipur haiba wahai adu muthat kadabani haina athingba birakki masigi matangda Manipur miyam amati tongan masi so singna akanba khongjang changsilli adum oina malkiram asigi matangda governor na ngasi phawba wafam umata phongdorakli tree fibam masida BJP MLA singna Manipur kanna ba punna hotnamina si haina chongthoraklabadi makhoi gi mating pangna ba congress ki MLA sing sem chadun leidi adubu BJP gi MLA singna di masigi matangda kari toksigi haina khanapagi mahut center na lamdam masigi BJP MLA sing Leingak Shemba insilaga issue asidagi nathing na bukod na dun leire haina su MLA Lokeshwar na makata na phongdokhi Masih koi sing sao sao re doi na tao đâu gì purai da kai do baki ising ni aura ga di si la kan na khanga ga di hanangal lingai da masa isi jaga se phibam sa de adu ta adu si hana tau roi ba kwai di nungai do khala hana pail phusela kan ni RCC samjala kan ba nungai bi jaga da Pwede na tayo sa jaga na nasalo ya, ato na puray na pukhari na yan. Ato ka, masakit rito na wansan, bahay tayo yung pile, kung sa kanay na pukon ni. Pile, pukon batak na, rito na wansan na pita. Rito na wansan, doon na nagama, pala na ka na puya ba. Kuya, example, kuya, pang pukhaw, ilan pang tongda doon, hey, mayan, sa law, yung view. Rito na wana, mga to, pepa, wang na sa lang, nakanam, tara. Pile doon, turi na pala pura. Mong, yung buwa. Puting tada pam jaga pilai ka tada puting tada pam jaga na to ana pilai to am hai di tum do kallan ne sumai to mayam se asin mara mo na manipulation sao